Kurumjari Image TV miyeng tabiriba singbu mene nongmai themna taramna oksari ngasi nungtilgi pau pizari. Manipur University Teachers Association Muta, Manipur University Staff Association Musa, Aniga Kusamnaduna Manipur University Students Union Sinduna Numidini Subna Sathagadaba Football, Cricket, Amadi Badminton Exhibition Match ngasi hodokre. Match hodopagi Mangoinana Manipur the Tokliba Irang Sinamaram Oiraga, Lake Drava Sing Amadi Awaba Tarava Singidama, Minute Amatumina left in Awab Fundoki. Tauramaduda MUG Vice Chancellor Professor N. Lokendra Singh Nahai, Mahiro Singda Mahi Tamna Tamna Hen but knowledge Amadi, Masama Fanavagi Pandam the exhibition mates assist Sinbani, Manipur Tokliba crisis Asina Mahiro Singh Wakal on the so, Sarang Nava Pok the Vanate, Punamak Asina Pokaliba stress Amadi Tenson Singh, Karada Orabaso, Kokanava, Pandamda, University Asida Ladiba. Tongan community singa pullaba collective oiba effort asi paikat pani masida sunatana numit tare nigi oiba book festival amasu ngasidagi numit ninigi mamangda pangthokre madudasu tongan ba resource person kaya kauduna mahairoi singda hena knowledge pd amadi oja singna iba lairi kaya su fongduna mahairoi singda khanganki Hongdokpagi Thauramadu Students Welfare Manipur University gi Dean Professor M. Premjit Singh, Mutagi President Professor Gambir Singh, Musagi President N. Tijendra Singh, Amadi Musugi President T.H. Sonamani Su Saruyaki. Teacher Association, Staff Association, Student Union Leader. Mayam Singh se koi gi pulle hariraga. मैं अपना मक्के कोई की कलेक्टिव एफर्ट ता यूनिवर्सिटी से खरगा है ना अभी की मांग ने सकना ना मगे दमता मसी की कोंथांग ति लोकल लकनी अदो अखै ना हो के बन दिनी सिदसु निम तरेट नि गी बा अखै की फेस्टिवल ऑफ बुक्स से ना मा ऑडिटोरियम सथाबनी कोई लाइट लाइसु अनु फॉर्म रिलीज तौदना मणिपुर की लेबा तोंगान में एक्सपर्ट सिंग पॉलिटिकल साइंस की ओजा historian sing the theater personality tongan mayam sing si akoina invite tawre hairaga akoi auditorium da akoi gi lecture pi halaga akoi minute kudingi satra sing sigi leiba academic and intellectual awareness moigi leiba sigi akoi intellectual life si karaga hana boost tawna baina masigi kuthana si lokhalakani adna Mari Suba Hawaibam Ranbir Singh Ningsing Numit Thauram among asi Manipur Sahitya Parisad Imphal Sinduna Manipur Press Club Imphal da Lamdam Sigi Aiba Singi Laktagi Hawaibam Ranbir Singh Haiba Hiram da Ningsing Thauram ama Pangthokre Ningsing Thauram Maduda Manipur Sahitya Parisad Imphal gi President Longzam Joy Chandra Naharol Sahitya Premi Committee gi President Nauroibam Indramani Amadi Manipur gi Mafam Kayadagi Lakpa Aibi Kayasu Saruyaki, Tauramadugi Manungsan Laikidraba, Aiba, Hawaibam Ranbirgi, Photo da Laisu Katuna Ikai Kumnava Utki, Loinana Ranbir Iramdam Ranbir Iramba, Lyric Amasu, Miyamda, Kusinavaga, Loinana, Manipur da Toliba Lan, Asida Laikidraba Singi, Mafamda, Makoibu Ikai Kumnava Utpa Oina, Minute Ani, Tumina Leptuna Awa Fondoki. Tauramaduga Mari Lainana Manipur Sahitya Parisad Imphal gi Secretary Ilangbam Priyovatana Fongdorakpada Manipur Sahitya Parisad ta President Oiramlaba Masagi Sahi Chama Suraba Aibi Singbu Ningsingduna Ngasigi Thauram asi Pangthokpani Hawaibam Ranbir Manipur Sahitya Parisad ta President amadi Secretary Oina Tangkak Anirak Suna Thopuramba Misak Amani Mahangna hinglingai matamda Manipur loan bu Nipan Suba schedule da Sannaba Honabada Akan Mamawong da Sarug Yaki Masida Natana Manipuri loan asibu classical ama oina Pukhatnaba Honabada Achoba Thaudang Laurami Haina Supriyo Batana Fongdoki Lamdam Sigi Oiba Laibak Tribal Photo Amana Asum Yetorapana Nasi Asi Mari Shuba Left servant numit na sida pang tokong Jabani, masih kita mak, apabila lamdam masih kita yang punah makuso, apa yang tahu man, kampung pondok seri, ada punah kita waktu masih kita jalan seperti itu na, lamdam masih Iran, yang lempar, apa masih kita tokong Jabani, dari gomba lamdam masih Iran masih na,
हानगी मतगुमना लेरमगदी अखोय मसिन मरु होइदे अखोय सु लंदम मसिगी मसानी लंदम मसिगी किना सावरपनी अखोय थोरमसि पांथोक चरो दुबो लेबाकी खरा इंधर को मतमसिदा कोना थोरमसि पांथोक थोरमसि मणिपुरी साहित्य परिषद चल्लिब था डिसेंबर की हौखिब तांग मरीदा मार इन पुई जनरल हेडक्वार्टर्स चुरचानपुर न थादोरक पेरोल अमगी मतुंग इन्ना जिरीबाम यावना मणिपुर की मरु ओइना कुकी जो मार न ताबा मफम खरदा कुकी जो मार की लमनी हाइदुना मणिपुर बु मचेत ताना खाइदोकपगी मवोंगदा उहल्लिबसी सुंतौ तौरोइदब थवोंगनी मणिपुर दा कुकी जो मार की लमनी हाइबा तोंगानबा मफम अमत लेते हाइबसी मार इन पुई नत्रगा मसिगा समिनरीबा ऑर्गेनाइजेशन सिंगना खंजिनगदबनी हाइना यूनाइटेड जिरी यूथ लीग UJYL अमदी जिरी डेवलपमेंट ऑर्गेनाइजेशन JDO लूप अनी की सेक्रेटरी अनीना थादोरक चेरोल अमना फोंदोरकली चेरोल असिना मखा तारिबदी गवर्नमेंट ऑफ इंडिया गा UNLF पांबईगा पीस टॉक तौब नत्रगा डेजिग्नेटेड कैंप सिंग साबदा मार इन पुई की अयाबा लौब नत्रगा मार इन पुईना मफम साई चादे हाइबगी मथौ तादे हाइबसिसु मार इन पुईना खंगदबनी मतम सांगना मणिपुर दा लालहौदुना लैबना तंगदु लैतादबा फिबम अमदा लैरंबा अमदी इंग तप्पा फिबम अमदा लैबा ngamlamdabadu handak UNLF pambai amadi India government anina khudyak pinaduna amadi peace talk tawduna khutlai thanaba haibasina tangdu leitaba phibam amada puraklani haibasi Manipur miyamgi thajabani asigumba thajaba amaga loinana sangsilliba khongthang asi thugaiba ayetba pidaba yade haibagi mawongda tawrakliba mar in puigi thawong asi khudakta tokadabani makhatana asigumba mathong huktaba cherol thokpa natraga ayet apan pibagi thawong satharaktanaba khanghansi amadi asigumba thawong satharaklabadi maduda thorakpa afafattagi daita mar in pui amasung masiga saminariba organization singna pugadabani hairi होमगार्ड सिंगना मसा मसागी मथौ मसक खंगना थबक तौरबतदा मणिपुर लेंगाकना मतम मतमगी पिफम थोकपा खुसुमन पिरकनी हाइना मणिपुर होमगार्ड एम्प्लॉई वेलफेयर एसोसिएशन की प्रेसिडेंट यांगलेम मंगीना हाइख्रे वफम असिंग असि मणिपुर होमगार्ड एम्प्लॉई वेलफेयर एसोसिएशन MHGEWA ना सिंधुना सना पुदोंबा साही हाइबा थीमदा पांथोखिबा हुंफु सुबा होमगार्ड लिंखटखिबा मपोक कुमोनगी थौरंगा मरी लेनना फोंदोखिबनी थौरम मदुदा मणिपुर होमगार्ड एम्प्लॉई वेलफेयर एसोसिएशन की प्रेसिडेंट वाई मंगी वाइस प्रेसिडेंट P प्रभावती P चंद्रकुमार MD यकूब अली MD अब्दुल सलाम MD वाहिद अली अमदी MD मतालिब अमसुंग वाई तेजमला रॉय सु सरुक याखी थौरम अदुगी मनुंग सन्ना होमगार्ड की लमदा कथोकपा अमगा लोइनना थौ पुरमलबा अहल ओइरबा मियोय तरुक्तसु अचंबा कुदोल पोट पीदुना इकाई खुमनबा उठखी थौरम अदुगा मरी लैनना वाई मंगी ना हाय मणिपुर लेरिबा होमगार्ड खुदिंगमकी बटालियन कमांडर अमदी बटालियन इंचार्ज सिंग लोइनना मागी बटालियन सिंगी होमगार्ड सिंग पुंदुना कथोकपा अमगा लोइनना मथौ मसक खंगना मियांगी थबक तौबा मथौ ताई होमगार्ड अमा ओइना मथौ मसक खंगना थबक तौदुना लेंगा की माइकैदा थाजाहनबा अमदी नुंसीहनबा अमा थमलबा मतमदा लेंगाकनसु होमगार्ड सिंगी पिखटपा याबा थबक थौरम सिंग मतम की मतुंग इन्ना तौरकनी हाइबगी थाजबा लई हाइनसु मंगीना फोंदोखी खनबियु अदो होमगार्ड ऑर्गेनाइजेशन दा लेरिबा होमगार्ड मेंबर सिंगदा मीडिया की खुतांग दा इना अपील तौजनिंगी बदी अखोई इसागी इथौ से सब चाना तौबा संगी अखोइना इसागी इथौ मतम चाना मफम चाबा कांदता खुदोंग थीबा पुनमुतेगी सरकार की मतेंग पांगदना कानबा ngangwani aduga loinana अखोई लेरिबा अवाद अफा खुदिमुदसु इथौ फजना तौरदि सरकारनसु मतम जाना खनबिरकनी हाइबसे खनरकनी हाइबसे आइगी इचेना थाजजबनी अदुना होमगार्ड पुनमना ngasiगी अनौबा मपोक कुमोन पावल मा लाकपसिदेदा हुंफुसुबा मपोक असिदगी अमुक निंगसिंगबा ओइना मतुंग ताबदि अखोई इसाना इसागी इथौसे मसा इsak खंगना मतम जाना पांथोदसे हाइनाई मया पुनमुक्तन मेसेज अमा पिजे
Haukiba May Ahumdagi Lanjenarakuna Sunu Sifai Upper Primary School Relief Camp ta Sangza from Lauduna Ladiba in Singda USA gi California da Laiba Google gi Group Manager Sanauzam Abhishek Amadi Mahaki Loinabi YouTuber Sanauzam Ongbi Gitanjali na Pirakpa Ningtham gi Phirol Amadi Sel gi Mateng Singh Gitanjali gi Apokpa L Gokul Chandra Amadi Apokpi L Tilotama na ngasi in Singda Tengbang Singh adu kusin na kre Haiba Tengbang Polam Singh asi Sanauzam Abhishek kina Apokpa aduga Gitanjali gina Makubok Hana Indian Army gi Captain Oiramba Laikhidra Sanauzam Ingo Singh Amadi Laikhidrabi Apokpi Sanauzam Ongbi Nalini Devi gi Mingda Tengbang Polam Singh asi pi kibani Tengbang piba aduga mari lainana Gitanjali gi Apokpa Sunu Sifai dagi L Gokul Chandra na Fongdorakpada USA gi California da Laiba Mahaki Ichanupiga Iyanupagana awaba taraba sing asida mateng pangnaba paisa tharaklaga ningthamgi phirol sing amadi selgi mateng asi pizabani makata naso awaba taraba singda angamba mateng pangba ngamba oizage haiki toina thabak tawlaiba aidi Iyanupa Abhishek Sanauzam aduga aidi Isanupi Gitanjali anina mateng khara pambiu haina aingonda USA dagi paisa thara kanda hariba paisa aduna miyamgi nitham tha oirabanina ki arumba maman yamna yamna natragasu arumba ki kharadang leijeraga aduga pikiba angangana paisa kharaga mateng jitang oirabasu aduga inglaba nitham dagi matamsida ahlaman yauriba maiben yauriba singsida mateng jitang kanaba phanggadra haibagi wakhalonda mateng nasi pangjabani makha tarako ina matam dugi matungena teng pangba ngambasu oijege Gitanjali gi Apokpi L Tilotama naso mateng piba asigi mathakta mahaki mapong numit ka mari lainana so relief camp gi management committee gi miyoi singda amadi volunteer singda camp asigi awat apa menana basel gi mateng piki Tilotama na hai yumda ke kaktuna amadi henjang ahawba sabagi mahutta awa ana taraba singda angamba mateng oina pangjabani asigumba awa ana si matungda amuk hanna thoktaba oisanu haiki Telangana Congress ki President Anumullah Reban Reddy ngasi Telangana ki Chief Minister oina Hyderabad ki LB Stadium da pangthokpa wasak lobagi thauram amada ngasi wasak lokhiba atai Minister Singdi Uttam Kumar Reddy Sridhar Babu Onam Prabhakar Komati Reddy Venkat Reddy Damodar Rajana Rasimui Ponguleti Srinivas Reddy Danan Suya Tumala Najeswar Rao Konda Surekha Amasung Jupali Krishna Rao ni Deputy Chief Minister oina Malubati Bikramarka su ngasi wasak lauki loinana Gadam Prasad Kumar na Assembly gi Speaker oina wasak laukre ngasi gi wasak laubagi thauramduda Congress Parliamentary Party CPP gi Chairperson Sonia Gandhi Rahul Gandhi amasung Priyanka Gandhi su saruk yakhi hairi Thiruvananthapuram Medical College Police na Medical College adugi postgraduate tamliba mahairoi nupi ama sikhibaga mari lainana Medical PG Association gi former state president Dr. Ruwais EA gi mathakta section of Dowry Prohibition Act makhada case ama register tawkhre Sahana Kaubi Sahi Kuntaruk Surabi Postgraduate Doctor Government Medical College Thiruvananthapuram asi mahaki kada haukiba lebakokpa numita siduna leiramba thengnakhi Dr. Ruwais ga Sahana ga luhongnabagi matam lepnakhraba tungda Ruwais ki imungna dowry oina sovereign gold sama yankhai acre 15 gi lam amasung BMW car ama demand tawrakhi Sahana gi imungna sovereign gold yankhai lupa lakh yankhai gi property amadi lupa lakh yankhai piba car ama dowry oina pige hainasu yakhi hairi adubu nupa mayumna nupi mayumgi
proposal adu yadaduna luhongbagi wafamdu tokhibadagi Sahana depression na maram oiraga matomta suicide tawkhibani haina Sahana gi imungna fongdokhi Sahana gi kadagi police na everybody wants money only haina iba suicide note ama fangki hairi matang sidang asinung thilgi pau pizaba loizare MSTV meeting tabiri basingbu amukana krumjare